ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯣꯂꯦꯃꯥ ꯕꯣꯗꯤꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯍꯟꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯕꯤꯜ ꯑꯁꯤ ꯍꯟꯇꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯈꯤꯒꯅꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯕꯤꯜꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯑꯣꯂꯦꯃꯥꯏ ꯀꯦꯔꯥꯝ ꯑꯃꯗꯤ ꯂꯤꯒꯦꯜ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯃꯁꯤꯒꯤ ꯌꯥꯝꯅ ꯗꯦꯞ ꯑꯣꯏꯕ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯐꯪꯈ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ प्रजाꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯏꯍꯧ ꯑꯃꯅꯤ ꯃꯁꯤ ꯍꯧꯅꯔꯨꯕ ꯇꯧꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯁꯦꯟꯇꯤꯃꯦꯟ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯄ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯕꯨ ꯍꯦꯛꯇ ꯗꯥꯏꯔꯦꯛꯂꯤ ꯃꯁꯤ ꯅꯝꯊꯗꯕ ꯌꯥꯗꯦ ꯃꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯍꯜꯂꯒ ꯃꯗꯨꯗꯒꯤ ꯇꯣꯉꯥꯟꯕ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃ ꯂꯧꯅꯅꯕꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯥꯏꯕ ꯊꯤꯕꯅꯤ ꯑꯗꯨꯅ UMPC ꯑꯃꯗꯤ ꯃꯁꯤꯗ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯣꯂꯦꯃꯥ ꯕꯣꯗꯤꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯍꯟꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯕꯤꯜ ꯑꯁꯤ ꯍꯟꯇꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯈꯤꯒꯅꯤ ꯂꯣꯏꯅꯅ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭रीम कोर्ट ऑफ इंडिया हयेंदगी हियरिंग तौगदौरिबा असिगिसिसु अखोई कंसीडर तौहनजनिंगी मरमदी हारिबा बिल असे मसिगिसि अखोई रिलीजियस की राइट्स फ्रीडम ऑफ रिलीजन आर्टिकल 14, 15, आर्टिकल 25, 26, आर्टिकल 30 अमदी 300A हारिबा मयामसिंगसि कंप्लीटली खुंगाउनबा मसिगिसिबु पूरा कंप्लीटली अखोई अटैक तौबा दुगुंबा एक अमखंगी इंडिया की कॉन्स्टिट्यूशन लैजबा कॉन्स्टिट्यूशन दुना मरम ओइरगा इंडिया की चलाइरिबा दुगुंबा लेबाक अमनी मरम बदुना अखोई हक्ता सिंगरप तारगदे अखोई सुंगले लेंदना खोंफम लेंदना लेपकनी सुंजाउदुबना लेपकनी अखोई हक्तु फंगदे फाउबा हनब लेतना संसनगने हाय वाफमदु मसीगी मीडिया सिंगी अमदी लाकिरि पुनमति खुदोंचाब लौजरगा थमजरी।